ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯆꯥ ꯃꯔꯤ ꯄꯣꯛꯄꯤ ꯆꯌꯥꯝ ꯄꯣꯛꯄꯤ ꯍꯥꯏꯔꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯕꯤ ꯊꯣꯏꯅꯨꯅꯤ꯫ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯉꯥꯏꯍꯥꯛꯇ ꯍꯦꯛ ꯄꯣꯊꯥꯔꯒ ꯂꯩꯖꯗꯦ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯁꯨꯔꯦꯗꯨ ꯃꯉꯥꯏ ꯃꯆꯤ ꯏꯔꯦꯡ ꯂꯦꯡꯈꯠꯄ ꯉꯝꯗꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯎꯕ ꯉꯝꯗꯦ꯫ ꯊꯕꯛ ꯁꯨꯐꯝꯗꯅꯤ꯫ ꯊꯣꯏꯅꯨꯅ ꯍꯥꯏ, ꯑꯋꯥꯡꯂꯣꯝꯒꯤ ꯃꯥꯃ ꯆꯥꯎꯕꯜꯗꯣ ꯉꯔꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯦ, ꯆꯨꯝꯕ ꯖꯥꯠꯂꯥ? ꯆꯨꯝꯃꯤ ꯏꯕꯦꯝꯃ, ꯁꯤꯔꯦ ꯉꯔꯥꯡ꯫ ꯁꯈꯤꯇꯣꯝꯕꯤꯅ, ꯅꯨꯡꯉꯥꯏꯇꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ ꯇꯧꯔꯤꯁꯤ꯫ ꯁꯤꯕ ꯍꯥꯏꯕꯗꯣ ꯁꯤꯔꯕꯅꯤꯅ ꯑꯃꯨꯛ ꯁꯣꯔꯥꯠꯅꯨꯡꯗ ꯆꯦꯕꯥꯎ ꯇꯧꯔꯛꯈꯤꯅꯤ꯫ ꯁꯦꯜꯅꯤ ꯆꯠꯇꯣꯏꯁꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯄꯦꯜꯂꯕ ꯖꯥꯠꯅꯤꯗ ꯑꯩ꯫ ꯂꯥꯏꯔꯕ ꯃꯈꯣꯏ ꯉꯥꯛꯇꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨ ꯍꯥꯏꯔꯒ ꯍꯪꯆꯤꯠ ꯑꯣꯏꯔꯝꯒꯅꯤꯅꯦ ꯏꯅꯦ ꯇꯣꯟꯗꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗꯣ? ꯃꯥꯅꯤ, ꯈꯨꯗꯩ ꯃꯇꯦꯛ 3 ꯄꯥꯡꯒꯗꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯁꯦꯜꯅ ꯁꯦꯜ ꯂꯩꯇꯕꯅꯤ꯫ ꯅꯪꯈꯤꯗ꯭ꯔꯥ ꯑꯩꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯏ, ꯅꯠꯇꯦ ꯊꯣꯏꯅꯨ, ꯅꯪꯕꯨ ꯁꯦꯜꯒ ꯈꯔ ꯀꯣꯝ ꯂꯥꯛꯄ꯭ꯔꯥꯕ? ꯏꯆꯦꯕꯨ ꯈꯖꯤꯛꯇ ꯄꯨꯕ ꯌꯥꯒꯗ꯭ꯔꯥ? ꯏꯆꯦ ꯅꯣꯛꯇꯧꯗ ꯉꯥꯏ ꯇꯧꯔꯤꯁꯤ꯫ ꯏꯆꯥ ꯑꯄꯤꯛꯄꯗꯣ ꯅꯍꯥꯟꯗꯒꯤ ꯂꯥꯏꯍꯧ ꯇꯧꯕ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯇꯪ ꯂꯩꯒꯦ ꯍꯥꯏꯅ ꯇꯧꯕꯕꯨ ꯉꯝꯗ ꯂꯩ꯫ ꯉꯁꯤ ꯑꯌꯨꯛꯁꯨ ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯑꯃꯠꯇ ꯂꯩꯇꯗꯅ ꯃꯥꯏꯔꯦꯟ ꯈꯔ ꯐꯨꯠꯂꯒ ꯄꯤꯖꯔꯝꯂꯒ ꯊꯝꯂꯝꯂꯒꯅꯤ ꯑꯩꯅ ꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕꯁꯦ꯫ ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯅꯣꯡꯃꯇ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯗꯦꯍꯦ꯫ ꯂꯩꯇꯦ ꯑꯁꯤꯅꯕꯨ ꯃꯀꯨꯗꯨ ꯃꯉꯥꯏ꯫ ꯏꯆꯦ, ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤꯗ꯫ ꯌꯨꯝ ꯑꯁꯦ ꯑꯩꯅ ꯂꯣꯏꯅ ꯄꯨꯔꯤꯕꯅꯤ꯫ ꯏꯄꯨꯔꯣꯏꯕꯅ ꯑꯩꯒꯤ ꯏꯇꯦꯡ ꯁꯤꯀꯤ ꯑꯃ ꯄꯥꯡꯂꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯋꯥꯕ ꯄꯤꯔꯤꯕ꯫ ꯏꯆꯥꯅꯒ 3 ꯁꯨꯔꯤ꯫ ꯉꯁꯤ ꯁꯨꯅꯤ, ꯉꯁꯤ ꯑꯗꯨꯝ ꯂꯣꯏꯅꯤ꯫ ꯋꯥꯈꯜ ꯇꯥꯗꯦ ꯇꯧꯔꯤꯁꯤ ꯑꯩ꯫ ꯃꯌꯥꯝ ꯑꯁꯤ ꯃꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯈꯝ ꯊꯦꯡꯅ ꯍꯦꯛ ꯑꯣꯏꯔꯕꯅꯤ ꯑꯩ꯫ ꯏꯃꯥꯏ ꯍꯦꯛ ꯕꯦꯝꯃ, ꯅꯪꯁꯨ ꯄꯥꯔꯤ ꯄꯨꯔꯤ ꯋꯥꯔꯤ ꯂꯤꯔꯒ ꯍꯦꯛ ꯂꯩꯔꯦ꯫ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯌꯥꯔꯕ ꯑꯗꯨꯗ? ꯍꯣꯏ ꯏꯆꯦ, ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯕ ꯂꯣꯏꯕꯗ ꯈꯨꯔꯥ ꯇꯣꯃꯥꯗꯒꯤ ꯍꯦꯛ ꯁꯦꯜ ꯈꯔ ꯂꯧꯈ꯭ꯔꯁꯤ꯫ ꯆꯦꯡ ꯋꯥꯜꯂꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛ ꯊꯣꯡꯗꯕ ꯌꯥꯔꯣꯏ꯫ ꯍꯣꯏ꯫ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯗꯨꯅ ꯃꯈꯣꯏ ꯊꯕꯛ ꯁꯨꯕꯗꯨ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯩ꯫ ꯊꯣꯏꯅꯨ ꯁꯦꯜ ꯈꯔ ꯂꯧꯔꯛꯂꯤ꯫ ꯃꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯆꯦꯡ ꯆꯥꯛ ꯋꯥꯜꯂꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯆꯥꯁꯤꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯃꯨ ꯈꯔꯁꯨ ꯂꯩꯔꯛꯏ꯫ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯕꯒ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯔꯛꯏ, ꯑꯗꯨ ꯆꯥꯒꯦ ꯑꯗꯥ ꯆꯥꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯁꯤ ꯉꯥꯛꯇꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ꯫ ꯃꯆꯥ 3 ꯑꯁꯤ ꯊꯣꯏꯅ ꯍꯦꯟꯅ ꯆꯥꯎꯕ ꯌꯥꯎꯕ ꯅꯠꯇꯦ꯫ ꯅꯥꯎꯔꯣꯟ ꯈꯨꯅ ꯄꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯆꯥꯒꯦꯒ ꯊꯛꯀꯦꯒ ꯋꯥꯈꯜꯒ ꯇꯥꯕ ꯅꯠꯇꯦ꯫ ꯁꯦ ꯁꯤꯅꯅꯦ, ꯅꯈꯣꯏ ꯅꯆꯤꯜ ꯅꯅꯥꯎ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯧ꯫ ꯊꯣꯏꯕꯤ, ꯅꯪꯅ ꯑꯍꯜꯅꯤ, ꯐꯖꯅ ꯌꯦꯟꯅꯧ, ꯑꯃꯨꯛ ꯀꯞꯅꯔꯛꯀꯅꯤꯀꯣ꯫ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯤ꯫ ꯃꯍꯥꯛꯅ ꯆꯦꯡ ꯋꯥꯜꯂꯛꯄ ꯑꯗꯨ ꯈꯔ ꯍꯥꯟꯅ ꯈꯞꯀꯦ ꯍꯥꯏꯗꯨꯅ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯍꯩꯗꯣꯛꯇꯨꯅ ꯃꯅꯤꯡ ꯑꯗꯨꯗ ꯈꯞꯂꯤ꯫ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇꯦ, ꯑꯗꯨꯒ ꯄꯣꯊꯥꯕꯁꯨ ꯉꯥꯏꯍꯥꯛꯇꯤ ꯍꯦꯛ ꯁꯪꯖꯗꯦ꯫ ꯑꯁꯨꯝꯅ ꯆꯦꯡ ꯈꯞꯂꯤꯉꯩ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯍꯧꯅ ꯍꯦꯛ ꯀꯞꯂꯛꯏ꯫ ꯑꯃꯨꯛ ꯇꯧꯔꯦꯗꯣ, ꯄꯦꯜꯂꯕꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ꯫ ꯌꯥꯡꯀꯣꯛꯇꯨ ꯊꯝꯂꯝꯗꯨꯅ ꯃꯃꯥꯡ ꯇꯝꯅ ꯊꯣꯛꯏ꯫ ꯑꯗꯨꯒ ꯍꯥꯏ, ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ? ꯊꯣꯏꯕꯤꯅ, ꯁꯤꯁꯦ ꯃꯥꯅ ꯂꯣꯏꯅ ꯆꯥꯒꯦ ꯍꯥꯏꯕ, ꯑꯗꯨꯒꯤ ꯀꯞꯂꯤꯕ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯤꯡꯉꯥꯏ ꯇꯧ꯫ ꯆꯥꯕ ꯊꯛꯄꯗ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯅꯗꯦ꯫ ꯅꯪꯒꯤ ꯃꯌꯥꯝ ꯑꯃ ꯌꯥꯝꯂꯤꯕ ꯑꯁꯤꯗꯤ ꯆꯥꯔꯨꯁꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯄꯤ꯫ ꯀꯞꯀꯅꯣ ꯍꯥꯏꯕꯅꯤ ꯅꯪꯕꯨ꯫ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯣꯡꯈꯠꯇꯨꯅ ꯁꯦꯒꯥꯗ ꯌꯦꯞꯇꯨꯅ ꯆꯪꯈ꯭ꯔꯤ꯫ ꯃꯁꯤꯅꯤ ꯊꯣꯏꯅꯨꯒꯤ ꯄꯨꯟꯁꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯂꯥꯎꯅꯕꯗꯁꯨ ꯃꯍꯥꯛ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯇꯨꯝꯈ꯭ꯔꯦ꯫ ꯂꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯃꯆꯥ 3 ꯑꯗꯨꯅ ꯐꯛ ꯑꯃꯗ ꯐꯝꯗꯨꯅ ꯄꯨꯟꯅ ꯂꯩꯔꯤ꯫ ꯊꯣꯏꯅꯨꯅ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯐꯝꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯗ꯭ꯔꯕ ꯃꯍꯥꯛꯇꯨ ꯎꯏꯔꯤ ꯍꯦꯛ ꯇꯧꯔꯛꯏ꯫ ꯋꯥꯕꯅ ꯂꯣꯏꯖꯔꯕꯅꯤ꯫ ꯆꯥꯛ ꯊꯣꯡꯅ ꯎꯏꯔꯤ꯫ ꯈꯪꯍꯧꯗꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯍꯥꯏ, ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯁꯣꯏꯔꯅꯨꯀꯣ꯫ ꯃꯁꯤꯗꯒ ꯑꯃꯨꯛ ꯁꯣꯏꯔꯕ ꯅꯪꯅꯦ
ꯑꯩꯕꯨ ꯐꯠꯇꯦ ꯈꯛ ꯍꯥꯏꯅꯣ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯛ ꯃꯥꯏ ꯌꯦꯡꯕ ꯌꯥꯕ ꯑꯩꯁꯨ ꯌꯦꯡꯂꯦꯗꯅ ꯑꯩꯁꯨ ꯑꯁꯨꯝꯅ ꯇꯧꯔꯒ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯖꯔꯤꯕꯅꯤ ꯅꯈꯣꯏꯅ ꯁꯦꯟꯗꯣꯏꯁꯨ ꯃꯇꯝ ꯆꯥꯅ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ ꯊꯣꯏꯅꯣ ꯁꯣꯏꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯃꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯊꯣꯏꯅꯣ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯏꯆꯦ ꯔꯥꯅꯤ ꯇꯣꯝꯕꯤꯒꯤ ꯁꯦꯜꯗꯣ ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯏꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯍꯌꯦꯡꯅꯤ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯉꯁꯥꯏ ꯂꯦꯝꯂꯛꯈꯤꯕ ꯁꯦꯜ ꯑꯗꯨꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯒꯤ ꯐꯤꯖꯤꯗꯨ ꯊꯣꯛꯇꯨꯅ ꯑꯔꯦꯝꯕ ꯁꯦꯜ ꯈꯔ ꯀꯤꯁꯤꯟꯈꯤꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯌꯥꯝꯕ ꯃꯈꯩꯗꯤ ꯂꯣꯏꯅ ꯄꯣꯠ ꯆꯩ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯑꯃꯒꯤ ꯋꯥꯇꯅꯤ ꯂꯦꯝꯍꯧꯔꯤꯕ ꯑꯗꯨꯅ ꯀꯣꯟꯅꯗꯧꯕ ꯅꯠꯇꯦ ꯊꯣꯏꯅꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯃꯛ ꯃꯛꯁꯤꯟꯈꯤ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯖꯩ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯏꯆꯦꯅ ꯃꯥꯒꯤ ꯁꯦꯟꯗꯣꯏ ꯄꯤꯌꯨ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯌꯦꯡꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯜ ꯑꯁꯤꯒ ꯍꯌꯦꯡ ꯑꯁꯤꯒ ꯁꯣꯏꯔꯕꯗꯤ ꯏꯆꯦꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯝꯁꯤ ꯐꯣꯏꯈꯤꯕ ꯇꯥꯔꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯡꯖꯦꯜ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯗꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯃꯤ ꯊꯣꯏꯅꯣ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯛꯄꯗ ꯃꯄꯨꯔꯣꯏꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜꯗꯨ ꯁꯠ ꯄꯥꯏꯁꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯈꯤ ꯆꯥꯎꯊꯣꯏꯅ ꯀꯩꯅꯣ ꯅꯪꯅ ꯁꯦꯜ ꯂꯣꯠꯁꯤꯜꯂꯤꯗꯣ ꯍꯥ ꯀꯗꯥꯏꯅꯣ ꯄꯨꯊꯣꯔꯛꯑꯣ ꯀꯗꯥꯏꯅꯣ ꯁꯦꯜ ꯅꯠꯇꯦ ꯀꯩꯁꯨ ꯅꯠꯇꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯨꯁꯤ ꯃꯨꯆꯨꯒ ꯊꯤꯅꯤ ꯃꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯣꯏꯅ ꯎꯔꯕꯅꯤ ꯁꯦꯜ ꯅꯠꯇꯦ ꯀꯥꯏꯅ ꯄꯨꯊꯣꯔꯛꯎ ꯁꯠ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯒꯦ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯍꯟꯕꯤꯔꯛꯂꯕꯅꯤꯅ ꯄꯣꯊꯥꯔꯣ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯂꯒꯦ ꯁꯦꯜꯗꯨ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯨꯁꯤ ꯋꯥꯁꯨ ꯃꯈꯥ ꯇꯥꯗꯨꯅ ꯂꯩ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯍꯦꯛꯇ ꯀꯜꯂꯒꯦ ꯍꯥꯏꯅ ꯍꯥꯏꯒꯠꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯅꯣ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨ ꯇꯤꯡꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯦ ꯂꯧꯕꯤꯔꯣ ꯁꯦꯜꯁꯤꯗ ꯂꯩꯔꯦ ꯆꯥꯎꯊꯣꯏ ꯁꯦꯜ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯈꯨꯠ ꯍꯥꯏꯊꯈ꯭ꯔꯦ ꯁꯦꯜ ꯑꯗꯨ ꯇꯥꯞ ꯂꯧꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯁꯤ ꯂꯩꯔꯕꯗꯤ ꯌꯥꯔꯦꯗꯅ ꯍꯥꯏꯔꯒ ꯊꯣꯛꯈꯤ ꯊꯣꯏꯅꯣꯅ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯊꯣꯛꯄꯤꯔꯤꯕ ꯑꯗꯨꯕꯣ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯅꯤ ꯑꯃꯨꯛ ꯆꯠꯄꯤꯈ꯭ꯔꯅꯨ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯅꯪꯒꯤ ꯅꯊꯧꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯅ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯗꯦꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯕ ꯃꯈꯩ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯣꯟꯊꯣꯛꯄꯅꯤ ꯊꯣꯏꯅꯣꯒꯤ ꯂꯥꯏꯕꯛ ꯆꯥꯎꯊꯣꯏ ꯍꯤꯗꯥꯛ ꯌꯥꯝꯅ ꯉꯥꯎꯏ ꯍꯤꯗꯥꯛꯇ ꯂꯥꯏꯆꯨꯔꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯤ ꯉꯁꯤꯗꯤ ꯂꯩꯔꯤꯕ ꯃꯇꯨ ꯃꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯈꯪꯗꯦ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯃꯍꯥꯛꯅ ꯈꯛ ꯆꯠꯇꯦ ꯐꯥꯟ ꯑꯗꯨꯗ ꯊꯣꯏꯅꯣ ꯑꯃꯨꯛ ꯐꯝꯊꯩ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯟꯊꯩ ꯃꯁꯤꯔꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤ ꯌꯧꯅ ꯋꯥꯅ ꯍꯤꯡꯂꯤꯕ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯏꯄꯨꯔꯣꯏꯕ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯣꯏꯀꯣ ꯑꯩꯁꯨ ꯍꯣꯠꯅꯕꯅꯤ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯦꯛ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯣꯠꯅꯕꯗ ꯑꯩ ꯉꯝꯗ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯊꯟꯇꯅ ꯃꯥꯌꯣꯛꯅꯕ ꯑꯩ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ ꯀꯞꯇꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯆꯥ 3 ꯑꯗꯨꯕꯨ ꯄꯤꯖꯔꯤ ꯃꯍꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯃꯆꯥꯁꯤꯡꯕꯨ ꯂꯣꯏꯅ ꯇꯨꯝꯍꯟꯈ꯭ꯔꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯗ ꯊꯣꯛꯏ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕ ꯃꯄꯨꯔꯣꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯃꯅꯝ ꯉꯥꯗꯨꯅ ꯐꯝꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯩ ꯉꯥꯏꯅ ꯎꯏꯔꯤ ꯎꯏꯔꯤ ꯑꯃꯨꯛ ꯇꯨꯝꯊꯈꯤ ꯊꯣꯏꯅꯣ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛꯇꯨ ꯐꯅ ꯉꯜꯂꯤ ꯏꯕꯦꯝꯍꯜ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯈꯨꯔꯥꯇꯣꯃꯥꯅ ꯃꯥꯒꯤ ꯊꯕꯛꯇꯣ ꯉꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯂꯥꯛꯂꯒꯁꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯀꯝꯗꯧꯕꯅꯣ ꯅꯪ ꯁꯦꯜꯗꯤ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤꯅ ꯍꯣꯏ ꯏꯆꯦ ꯆꯠꯁꯤ ꯑꯗꯨꯗꯤ ꯐꯔꯦ ꯊꯣꯛꯂꯛꯑꯣ ꯑꯩ ꯃꯈꯣꯏꯗ ꯂꯣꯏꯅ ꯄꯥꯎ ꯍꯥꯏꯔꯝꯂꯕꯅꯤ ꯆꯥꯛꯀ ꯆꯥꯕ ꯅꯪ ꯂꯣꯏ ꯇꯧꯔꯤꯁꯤ ꯍꯣꯔꯦꯟ ꯑꯥꯗ ꯀꯔꯤꯅꯣ ꯆꯥꯁꯤ ꯑꯩꯁꯨ ꯌꯨꯝ ꯆꯪꯂꯒ ꯑꯗꯨꯝ ꯊꯣꯛꯂꯛꯂꯗꯕꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯐꯠ ꯊꯣꯛꯂꯛꯑꯣ ꯅꯪꯁꯨ ꯑꯃꯨꯛ ꯉꯥꯏꯅꯔꯣꯏꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯊꯣꯏꯅꯣꯗꯤ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯇꯧꯍꯧꯗ꯭ꯔꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯇꯧꯗ꯭ꯔꯤ ꯊꯕꯛꯇꯤ ꯉꯟꯊꯥꯅ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯆꯥꯛ ꯊꯣꯡꯕ ꯅꯪꯂꯔꯣꯏ ꯈꯪꯂꯤ ꯃꯈꯨꯠꯇ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯉꯔꯥꯡꯒꯤ ꯃꯥꯏꯔꯦꯟ ꯃꯆꯦꯠ ꯑꯃ ꯂꯩꯔꯝꯕꯗꯨ ꯃꯆꯦꯠ ꯈꯥꯏꯗꯨꯅ
ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯍꯥꯏ ꯕꯦꯃꯥ ꯏꯃꯥꯅ ꯆꯝꯐꯨꯠ ꯊꯥꯡꯒꯠꯂꯝꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯡꯗꯣꯛ ꯑꯗꯨꯒ ꯅꯈꯣꯏ ꯅꯆꯤꯜ ꯅꯅꯥꯎ ꯆꯥꯃꯤꯟꯅꯧꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯂꯔꯣꯏꯗꯔꯣ ꯏꯃꯥꯅꯦ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯇꯥꯔꯦ ꯊꯦꯡꯂꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯏꯃꯥ ꯊꯣꯡꯂꯒꯦꯀꯣ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯊꯣꯏꯅꯨ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯄꯣꯝ ꯄꯣꯝꯃꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯏ ꯃꯤꯠ ꯄꯣꯝꯂꯤꯕ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯀꯅꯥꯒ ꯑꯃꯨꯛ ꯀꯩꯗꯧꯅꯔꯛꯂꯒꯦ ꯂꯩꯀꯥꯏꯁꯦ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯂꯩ ꯃꯈꯣꯏ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯈꯠꯅ ꯆꯩꯅꯕ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯊꯣꯏꯅꯨ ꯆꯞ ꯆꯥꯅ ꯈꯪꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯟꯊꯥꯅ ꯂꯩꯕ ꯌꯥꯗ꯭ꯔꯕꯅ ꯑꯩ ꯊꯕꯛ ꯆꯠꯂꯤ ꯅꯆꯥꯁꯤꯡ ꯂꯩꯍꯧꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯡ ꯊꯥꯡꯉꯤ ꯃꯁꯤꯗ ꯆꯥꯎꯊꯣꯏꯅ ꯑꯩ ꯉꯥꯏꯈꯣ ꯁꯦꯜ ꯈꯔ ꯄꯤꯔꯝꯈꯣ ꯃꯄꯨꯔꯣꯏꯕꯅ ꯁꯦꯜ ꯄꯤꯔꯝꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯄꯤꯔꯝꯃꯣ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯄꯤꯗꯧꯕ ꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯄꯤꯔꯛꯑꯣꯅꯦ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯂꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯁꯦ ꯏꯆꯥ 4 ꯂꯩꯔꯕꯅꯤ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯋꯥꯈꯜ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣ ꯑꯩꯁꯦ ꯋꯥꯈꯜ ꯇꯥꯗꯦ ꯑꯉꯥꯎꯕꯅꯤ ꯁꯤꯔꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯀꯩ ꯍꯥꯏ ꯑꯩꯅ ꯉꯥꯡꯕ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯅꯪ ꯈꯛ ꯈꯨꯝꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣ ꯄꯨꯟꯁꯤ ꯑꯁꯤ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯕꯗ ꯋꯥꯔꯤ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯌꯣꯠ ꯑꯁꯤꯗ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯅꯨ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯏꯕ ꯍꯧꯔꯛꯂꯤ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯈꯥꯡꯕꯅꯤ ꯉꯁꯤ ꯅꯪꯅ ꯉꯥꯎꯔꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯩ ꯉꯥꯏꯕꯅꯤ ꯑꯩ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯑꯩ ꯄꯦꯟꯗꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯋꯥ ꯍꯩꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯏ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯀꯅꯥꯗꯅꯣ ꯍꯥ ꯑꯩꯁꯦ ꯀꯅꯥꯅꯦ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯤ ꯍꯥ ꯅꯪꯕꯨ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯍꯦꯟꯅ ꯋꯥꯍꯟꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯦ ꯆꯥꯎꯊꯣꯏ ꯍꯟꯗꯛꯃꯨꯛꯇꯤ ꯁꯥꯎꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯃꯈꯨꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ ꯅꯪꯅ ꯍꯦꯛꯇ ꯄꯉꯥꯡꯗ ꯉꯥꯡꯕ ꯌꯥꯕ ꯃꯤꯔ ꯑꯩꯁꯦ ꯅꯪ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯐꯨꯑꯣ ꯅꯈꯨꯠꯇꯨ ꯄꯦꯟꯅ ꯐꯨꯑꯣ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯣ ꯃꯁꯤꯗ ꯏꯕꯦꯝꯍꯜꯅ ꯆꯪꯂꯛꯇꯨꯅ ꯍꯩ ꯆꯥꯎꯊꯣꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯣꯏꯅꯨꯗ ꯈꯨꯠ ꯊꯥꯔꯤꯕ ꯅꯪꯕꯨ ꯑꯉꯥꯎꯕ꯭ꯔꯣ ꯍꯥ ꯀꯩꯅꯥꯗ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗ꯭ꯔꯤꯕ ꯍꯩ ꯍꯨꯏ ꯑꯉꯥꯎꯕ ꯃꯤ ꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯕ ꯇꯧ ꯅꯪ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯇꯧꯅꯨꯀꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯊꯣꯏꯅꯨꯅ ꯏꯆꯦ ꯀꯔꯤ ꯍꯥꯏꯅꯕꯩꯅꯣ ꯏꯆꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩ ꯈꯥꯡꯕꯗ ꯋꯥꯔꯤ ꯑꯩ ꯇꯁꯦꯡꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯗꯨ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯃꯍꯥꯛꯁꯦ ꯃꯆꯥ 4 ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯖꯗꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯋꯥꯈꯜ ꯇꯧ ꯅꯆꯥ ꯆꯥꯎꯔꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯅꯪꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ ꯆꯥꯎꯊꯣꯏꯅ ꯏꯕꯦꯝꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯋꯥꯔꯛꯄꯗ ꯅꯪꯅ ꯌꯥꯎꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯀꯔꯤ ꯋꯥꯔꯛꯄ ꯍꯥꯏꯕ ꯀꯔꯤꯒꯤ ꯅꯪꯅ ꯃꯥꯕꯨ ꯋꯥꯔꯛꯇꯣꯏꯕ ꯅꯠꯇꯦ ꯋꯥꯔꯛꯇꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯅꯪꯂꯣ ꯅꯠꯇ꯭ꯔꯒ ꯃꯥꯔꯣ ꯏꯕꯨꯡꯉꯣ ꯋꯥꯈꯜ ꯇꯥꯃꯟꯗꯦꯀꯣ ꯅꯪ ꯃꯤ ꯑꯩꯈꯣꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯐꯍꯟꯅꯕ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯇꯧꯅꯨ ꯑꯗꯨꯝꯅ ꯇꯧ ꯅꯪꯅ ꯂꯥꯟꯖꯗ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯁꯤ ꯇꯁꯦꯡꯅ ꯍꯦꯟꯃꯜꯂꯤ ꯅꯠꯇꯦ ꯅꯪꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯔꯣ ꯅꯁꯥꯗꯨꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯥ ꯌꯥꯔꯦ ꯏꯆꯦ ꯏꯆꯦꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯌꯥꯝꯅ ꯇꯥꯅꯤꯡꯗꯕ ꯋꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯂꯦꯡꯕꯤꯔꯣ ꯌꯥꯔꯦ ꯍꯣꯏꯅꯦ ꯆꯠꯈꯤꯅꯤꯅꯦ ꯅꯪꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯏꯆꯦꯗꯨꯝ ꯆꯠꯈꯤꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕ ꯈꯪꯉꯤꯅꯦꯍꯦ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯪꯕꯨ ꯋꯥꯔꯛꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯁꯨꯔꯤ ꯅꯣꯝꯂꯤ ꯑꯗꯨꯒ ꯅꯪꯅ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯀꯔꯝꯕ ꯂꯣꯠꯆꯠꯅꯣ ꯍꯛꯃꯜꯂꯤ ꯏꯕꯨꯡꯉꯣ ꯂꯩꯔꯤꯕ ꯅꯇꯨ ꯅꯆꯥ ꯑꯁꯤꯒꯤꯁꯨ ꯈꯔ ꯈꯟꯕ ꯇꯝꯃꯨ ꯑꯁꯨꯝꯅ ꯉꯥꯡꯕ ꯑꯁꯤꯗ ꯊꯣꯏꯅꯨꯅ ꯍꯥꯏ ꯏꯆꯦ ꯌꯥꯔꯦ ꯃꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ ꯃꯥꯅ ꯊꯣꯛꯄ ꯃꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯤꯡꯖꯁꯅꯤ ꯋꯥ ꯑꯃꯨꯛ ꯉꯥꯡꯂꯨꯕ ꯍꯧꯅꯗꯦ ꯆꯠꯂꯁꯤ ꯏꯆꯦ ꯊꯣꯏꯅꯨ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯪꯅ ꯅꯆꯥꯁꯤꯡ ꯑꯁꯤꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯂꯩꯕ ꯐꯪꯒꯗꯕ ꯑꯗꯨꯕꯨ ꯊꯣꯏꯅꯨꯒꯤꯗꯃꯛꯇ ꯃꯈꯣꯏ ꯄꯨꯝꯕꯅ ꯋꯥꯕꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈ꯭ꯔꯦ ꯆꯥꯎꯊꯣꯏ ꯁꯥꯎꯅꯤꯡꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯣꯏꯗ ꯃꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯁꯨꯏ
ꯇꯣꯃꯥꯜꯕꯨ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯍꯣ ꯈꯨꯔꯥ ꯈꯨꯔꯥꯅ ꯊꯕꯛꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯂꯥꯛꯂꯤꯕꯅꯤ ꯆꯥꯛ ꯏꯁꯤꯡꯒ ꯑꯃꯠꯇ ꯆꯥꯔꯛꯄ ꯅꯠꯇꯦꯀꯣ ꯈꯨꯔꯥꯅ ꯆꯥꯛ ꯁꯤꯟꯒꯗꯕꯅꯤ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯑꯃꯨꯛ ꯁꯤꯟꯗꯣꯏꯕ ꯁꯤꯟꯗ꯭ꯔꯕꯗꯤ ꯀꯩꯅꯣꯗ ꯈꯨꯔꯥ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯣ ꯅꯠꯇ꯭ꯔꯗꯤ ꯊꯕꯛꯁꯦ ꯉꯁꯤ ꯂꯣꯏꯕ ꯉꯝꯂꯣꯏꯀꯣ ꯍꯣꯏ ꯅꯈꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯇꯧꯕ ꯇꯥꯔꯦꯗꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯨꯅ ꯃꯈꯣꯏ ꯊꯕꯛꯇꯤ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯇꯩꯃ ꯊꯣꯏꯅꯣ ꯇꯥ ꯆꯥꯎꯊꯣꯏꯗꯣ ꯃꯅꯤꯡꯒꯤ ꯂꯝꯄꯥꯛꯇ ꯃꯤꯒ ꯈꯠꯅꯍꯧꯔꯤ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯋꯥꯐꯝ ꯑꯁꯤ ꯏꯅꯧ ꯅꯧꯅ ꯊꯣꯛꯄ ꯑꯃꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯊꯣꯏꯅꯣ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯐꯥꯎꯏ ꯅꯨꯄꯥꯗꯨ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯏꯕꯦꯝꯍꯜꯅ ꯄꯦꯜꯂꯕꯅꯤꯗ ꯇꯧꯔꯤꯁꯦ ꯀꯔꯝꯕ ꯃꯤꯅꯤ ꯍꯥꯏꯕꯒꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯦꯗ ꯍꯧꯖꯤꯛꯄꯨ ꯃꯤꯒ ꯈꯠꯅꯩ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯅꯤꯡꯅ ꯃꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤ ꯑꯣꯏꯅ ꯈꯠꯅꯗꯨꯅ ꯂꯩꯔꯤꯕ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯂꯥꯏꯃ ꯁꯥꯎꯅꯤꯡꯕꯅ ꯑꯩꯗꯤ ꯊꯣꯏꯅꯣ ꯀꯔꯤꯒꯤ ꯈꯠꯅꯕ ꯈꯥꯝꯕ ꯆꯠꯄꯅꯣ ꯆꯠꯂꯨꯅꯨ ꯃꯉꯣꯟꯗ ꯀꯅꯥꯅ ꯃꯤ ꯈꯠꯅꯧ ꯍꯥꯏꯒꯦ ꯅꯊꯧ ꯁꯤꯠꯅꯕꯅꯤ ꯊꯕꯛꯇꯨꯝ ꯑꯣꯏꯅꯁꯨ ꯏꯕꯦꯝꯍꯜꯅ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯃꯍꯥꯛꯀꯤꯗꯤ ꯃꯄꯨꯔꯣꯏꯕꯅꯤ ꯉꯥꯎꯏ ꯐꯩ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯪꯊꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯈꯥꯝꯕ ꯇꯥꯏ ꯊꯣꯏꯅꯣ ꯆꯠꯂꯨ ꯈꯠꯅꯔꯤ ꯍꯥꯏꯔꯤꯁꯤ ꯑꯃꯨꯛꯇ ꯈꯥꯝꯂꯨꯁꯣ ꯀꯥꯟꯅꯔꯣꯏꯗ ꯏꯕꯦꯝꯍꯜ ꯍꯨꯟꯗꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦꯅꯣ ꯂꯥꯏꯕꯛꯀꯤꯅꯤ ꯊꯣꯏꯅꯨ ꯈꯪꯍꯧꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯝꯍꯜꯅ ꯊꯣꯏꯅꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯞꯂꯤꯕꯣ ꯏꯆꯦ ꯀꯞꯀꯅꯨ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯃꯈꯥ ꯇꯥꯅ ꯑꯩ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯅꯤꯡꯗ꯭ꯔꯦ ꯏꯆꯦ ꯏꯕꯦꯝꯍꯜ ꯊꯣꯏꯅꯨꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕꯅ ꯈꯝ ꯊꯦꯡꯂꯤ ꯀꯔꯤ ꯍꯥꯏꯅ ꯊꯦꯝꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯁꯤ ꯈꯠꯅꯔꯤ ꯍꯥꯏꯕꯗꯣ ꯈꯥꯝꯂꯨꯁꯤ ꯂꯥꯛꯑꯣ ꯊꯣꯏꯅꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯤ ꯊꯣꯏꯅꯨ ꯃꯥꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯖꯗꯦ ꯃꯤꯑꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯪꯅ ꯈꯔ ꯊꯤꯅ ꯆꯥꯎꯊꯣꯏꯕꯨ ꯐꯨꯕꯤꯔꯝꯂꯤ ꯆꯥꯎꯊꯣꯏ ꯑꯌꯣꯟ ꯑꯍꯤꯔ ꯈꯥꯡꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯌꯥꯇꯥꯔꯤ ꯑꯅꯥꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯤꯗꯥꯛ ꯊꯛꯄꯁꯨ ꯃꯍꯥꯛ ꯆꯠꯇ꯭ꯔꯤ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯕ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯊꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗ꯭ꯔꯤ ꯂꯩꯔꯦꯅ ꯍꯥꯏ ꯀꯝꯗꯧꯕ ꯊꯣꯏꯅꯣ ꯀꯝꯗꯧꯁꯦ ꯍꯥꯏꯕ ꯅꯪꯕꯨ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯔꯤꯕꯔꯅꯦ ꯏꯆꯦ ꯃꯥꯒꯤ ꯐꯤꯕꯝꯁꯨ ꯏꯐꯠ ꯐꯠꯇꯦ ꯑꯩꯅ ꯑꯃꯨꯛ ꯆꯠꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏ ꯉꯁꯤꯗꯤ ꯑꯩ ꯂꯦꯞꯂꯒꯦ ꯍꯌꯦꯡꯗꯒꯤ ꯂꯥꯛꯂꯒꯦ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯅꯪꯅꯗꯤ ꯅꯄꯨꯔꯣꯏꯕꯅꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯋꯥꯖꯔꯤꯕ ꯃꯥꯒꯤꯗꯃꯛꯇ ꯀꯌꯥꯗ ꯈꯟꯖꯔꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯅꯪꯕꯨ ꯍꯟꯅ ꯌꯦꯡꯂꯗꯤ ꯅꯪꯒꯤꯗꯃꯛꯇ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯦ ꯊꯣꯏꯅꯣ ꯊꯤꯗꯀꯣ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯏꯆꯦ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯆꯤꯡꯈ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯏꯅꯤ ꯀꯔꯝꯅ ꯑꯩꯅ ꯑꯃꯨꯛ ꯊꯩꯗꯨꯅ ꯆꯠꯂꯨꯒꯅꯤ ꯑꯩ ꯈꯥꯡꯕ ꯇꯥꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯐꯔꯦ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ ꯅꯪꯅꯕꯨ ꯀꯥꯏꯖꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯄꯨꯔꯣꯏꯕꯁꯦ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤꯗ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯅꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯄꯣꯝꯂꯤꯕ ꯑꯗꯨ ꯍꯤꯒꯥ ꯑꯃꯨꯛ ꯌꯩ ꯆꯥꯎꯊꯣꯏꯅ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯌꯥꯝ ꯁꯥꯒꯅꯣ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅꯁꯨ ꯌꯥꯝ ꯍꯩꯄꯥ ꯁꯥꯔꯤꯁꯦ ꯆꯠꯂꯣ ꯑꯩꯅ ꯊꯣꯛꯄ ꯂꯩꯖꯒꯦ ꯍꯤꯒꯥ ꯈꯔ ꯌꯩꯔꯕꯁꯦ ꯑꯄꯣꯝꯕꯁꯤ ꯈꯔ ꯊꯨꯅ ꯍꯟꯊꯒꯅꯤꯌꯦ ꯑꯗꯨꯒꯤꯅꯤ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯒꯅꯨ ꯅꯈꯣꯜ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗꯅꯤ ꯁꯦ ꯉꯥꯏꯍꯥꯛꯇꯅꯤ ꯊꯨꯅ ꯐꯅꯕꯅꯤ ꯃꯁꯤ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯏꯗ ꯐꯨꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯏ ꯊꯣꯏꯅꯨ ꯎꯄꯥꯏ ꯂꯩꯇꯦ ꯊꯣꯛꯏ ꯃꯄꯨꯔꯣꯏꯕ ꯑꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯈꯛ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛ ꯆꯞ ꯆꯥꯅ ꯈꯪꯏ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯊꯣꯛꯇꯦ ꯊꯕꯛ ꯆꯠꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯆꯥꯁꯤꯡꯒꯤ ꯑꯃꯣꯠꯄ ꯃꯐꯤ ꯃꯔꯣꯜ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯃꯨꯛ ꯏꯔꯨꯖꯕꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯑꯃꯨꯛ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯖꯔꯤ ꯁꯨꯕ ꯂꯦꯞꯇꯕꯤꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯔꯕꯁꯨ ꯍꯦꯜꯂꯛꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯏꯅꯨ ꯑꯏꯪ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯈꯥꯡꯗꯨꯅ ꯃꯍꯥꯛꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯐꯝꯖꯥꯎꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯈꯪꯖꯟꯈꯤꯕ ꯑꯅꯥꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯦꯛ ꯐꯨꯗꯣꯔꯛꯂꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯕ ꯌꯥꯗꯦ ꯂꯣꯏꯅ ꯍꯦꯛ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ
ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯍꯤꯞꯂꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯈꯔ ꯇꯧꯔꯤ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯝꯅ ꯅꯥꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯂꯕ ꯅꯠꯇꯦ ꯊꯣꯏꯅꯨ ꯋꯥꯈꯜꯗꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯋꯥꯕꯅ ꯍꯦꯟꯕ ꯑꯗꯨꯗ ꯁꯤꯈꯤꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯁꯤꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯛꯏ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯃꯍꯥꯛ ꯍꯤꯡꯕ ꯇꯥꯏ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯦ ꯁꯦꯜ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇ꯭ꯔꯦ ꯐꯤꯕꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯅꯥꯕ ꯑꯗꯨꯅ ꯍꯦꯟꯈꯤꯕꯅ ꯃꯍꯥꯛ ꯍꯧꯒꯠꯄ ꯉꯝꯗꯦ ꯗꯛ ꯑꯃꯨꯛ ꯐꯃꯨꯡꯗ ꯇꯨꯊꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯝꯍꯜ ꯂꯥꯛꯇꯨꯅ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯊꯣꯏꯅꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯦ ꯃꯍꯥꯛ ꯊꯣꯏꯅꯨ ꯅꯪꯕꯨ ꯅꯥꯕ ꯈꯔ ꯊꯨꯅ ꯐꯔꯨꯅꯤ ꯅꯆꯥꯁꯤꯡꯁꯤ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯆꯥꯁꯤꯡꯁꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯀꯨꯟꯗꯨꯅ ꯂꯩꯔꯕꯗꯤ ꯀꯔꯤ ꯆꯥꯒꯅꯤ ꯏꯆꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯗꯨꯃꯛ ꯑꯁꯨꯝꯅ ꯃꯄꯣꯛ ꯊꯤꯅ ꯂꯦꯜꯂꯗꯧ ꯃꯥꯜꯂꯤ ꯑꯩꯅ ꯐꯤꯕꯝ ꯑꯁꯤ ꯌꯧꯅ ꯋꯥꯅ ꯂꯦꯜꯂꯕ ꯑꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯂꯗꯤ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯐꯪꯗꯦ ꯏꯆꯦ ꯑꯩ ꯑꯁꯤꯕꯨ ꯁꯤꯔꯅꯤ ꯍꯩꯗꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯆꯥꯁꯤꯡꯅ ꯇꯥꯔꯒ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯆꯥꯕ ꯊꯛꯄ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯐꯖꯅ ꯇꯧꯔꯕꯗꯤ ꯑꯅꯥꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯐꯒꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ ꯇꯧꯔꯤꯕꯁꯤ ꯏꯆꯦꯍꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤ ꯏꯆꯦ ꯑꯇꯩ ꯀꯔꯤ ꯑꯃ ꯄꯥꯝꯂꯨꯗꯦ ꯆꯥꯎꯊꯣꯏ ꯑꯁꯤꯇꯅꯒ ꯋꯥꯈꯜ ꯇꯥꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯔꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯂꯩꯕꯁꯨ ꯎꯗꯦ ꯅꯣꯡꯉꯥꯟꯕꯒ ꯊꯣꯛꯈꯤꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯆꯥꯔꯤ ꯊꯛꯂꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯛ ꯌꯦꯡꯗꯦ ꯃꯥꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯃꯊꯃꯣꯏ ꯑꯁꯤ ꯅꯤꯡꯉꯝꯗꯕꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩꯗꯧꯔꯤꯕꯅꯤ ꯃꯇꯝꯗꯨꯗ ꯈꯪꯅꯤꯕ ꯃꯥ ꯏꯆꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯔꯥꯙꯦ ꯂꯥꯛꯏ ꯔꯥꯙꯦ ꯅꯍꯥꯟꯅꯤ ꯍꯥꯏꯔꯦ ꯏꯆꯦ ꯀꯩꯗꯧꯏ ꯍꯥꯏꯕ ꯊꯣꯏꯅꯨꯅ ꯇꯞꯅ ꯐꯤꯒꯦ ꯐꯅꯦꯛ ꯑꯃꯇꯪ ꯌꯣꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯐꯤꯒꯦ ꯐꯅꯦꯛ ꯍꯥꯏꯕ ꯑꯍꯟꯕꯅ ꯀꯔꯤꯅꯣ ꯑꯍꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯅꯤꯔꯛꯀꯨꯝꯕꯗꯤ ꯑꯩꯅ ꯁꯦꯠꯅꯈ꯭ꯔꯦ ꯑꯍꯟꯕ ꯅꯠꯇꯦ ꯍꯥꯏꯕ ꯏꯆꯦ ꯑꯍꯟꯕ ꯅꯠꯇ꯭ꯔꯕꯗꯤ ꯐꯅꯦꯛꯇꯣ ꯂꯧꯕ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯗꯦꯕ ꯑꯩꯗꯤ ꯔꯥꯙꯦ ꯅꯪꯅ ꯂꯧꯕꯤꯗꯕ ꯌꯥꯗꯦ ꯃꯃꯜ ꯌꯥꯝꯅ ꯍꯥꯏꯔꯣꯏ ꯅꯪꯅ ꯄꯤꯅꯤꯡꯕꯗꯣ ꯈꯔ ꯑꯗꯨꯝ ꯄꯤꯔꯝꯃꯨ ꯏꯆꯥꯁꯤꯡꯁꯦ ꯉꯔꯥꯡꯗꯒꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩ ꯃꯕꯨꯛ ꯌꯥꯝꯅ ꯂꯥꯝꯂꯝꯂꯅꯤ ꯅꯪꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯔꯥꯙꯦꯁꯨ ꯃꯥꯏ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯏꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯌꯥꯔꯒꯦ ꯑꯗꯣ ꯁꯦꯜ ꯀꯥꯏꯗꯤ ꯌꯥꯝꯅ ꯌꯥꯝꯕ ꯉꯝꯂꯣꯏꯀꯣ ꯑꯍꯟꯕ ꯑꯣꯏꯗꯤ ꯌꯥꯕ ꯏꯆꯦ ꯐꯅꯦꯛ ꯍꯥꯏꯗꯤ ꯀꯗꯥꯏ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯎꯄꯨꯗ ꯂꯩꯕꯅꯤ ꯅꯪꯅ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯣ ꯑꯩꯗꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯏꯆꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯎꯄꯨꯗꯣ ꯐꯥꯛꯇꯨꯅ ꯐꯤꯒꯦ ꯐꯅꯦꯛ ꯑꯗꯨ ꯂꯧꯊꯣꯛꯏ ꯁꯤꯔꯦ ꯏꯆꯦ ꯃꯥꯅꯤ ꯍꯥꯏꯐꯦꯠ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯐꯅ ꯑꯗꯨꯝ ꯐꯖꯩꯅꯦ ꯃꯆꯨ ꯀꯥꯏꯁꯦ ꯍꯣꯏ ꯂꯧꯔꯒꯦ ꯁꯦꯜꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯤꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯏꯆꯦ ꯈꯔꯁꯤꯅ ꯑꯗꯨꯝ ꯌꯥꯅꯔꯁꯤꯀꯣ ꯊꯣꯏꯅꯨꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯍꯥꯏꯔꯨꯗ꯭ꯔꯦ ꯁꯦꯜ ꯈꯔ ꯄꯤꯔꯝꯂꯤꯕ ꯑꯗꯨꯗ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨം ꯂꯩꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯏꯆꯦ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯤꯗꯣ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯅꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯞꯄꯤꯔꯛꯈꯤꯕ ꯐꯤꯒꯦ ꯐꯅꯦꯛꯅꯤ ꯉꯁꯤꯗꯤ ꯂꯩꯇꯕ ꯂꯥꯏꯔꯕꯅ ꯍꯦꯟꯗꯨꯅ ꯃꯆꯥꯁꯤꯡꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯤꯠꯄ ꯃꯃꯜ ꯈꯔꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯐꯅꯦꯛ ꯑꯗꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯅꯣꯡꯃꯁꯨ ꯐꯅꯦꯛ ꯑꯁꯤꯕꯨ ꯃꯄꯨꯔꯣꯏꯕꯅ ꯍꯨꯔꯥꯟꯗꯨꯅ ꯌꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯀꯜꯍꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯐꯅꯦꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯄꯨꯔꯣꯏꯕꯒꯤ ꯆꯩꯁꯤꯡ ꯃꯁꯤꯡ ꯈꯪꯗꯅ ꯆꯥꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯂꯨꯇꯣꯡꯗ ꯆꯦꯜꯂꯤꯕ ꯏ ꯑꯗꯨ ꯌꯣꯜꯂꯕꯁꯨ ꯃꯆꯥꯁꯤꯡꯕꯨꯗꯤ ꯃꯕꯨꯛ ꯊꯜꯍꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯤ ꯁꯦꯜ ꯈꯔ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗ ꯄꯤꯔꯒ ꯆꯦꯡ ꯋꯥꯜꯂꯨꯅꯕ ꯄꯤꯔꯝꯃꯤ
ꯊꯣꯏꯕꯤꯅ ꯆꯦꯡ ꯆꯥꯛ ꯋꯥꯟꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯍꯧꯏ ꯊꯣꯏꯅꯨꯗꯤ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯤꯗꯥꯛ ꯌꯣꯟꯕꯤ ꯇꯣꯝꯕꯤꯔꯩꯅ ꯍꯥꯏꯔꯤ ꯆꯠꯂꯣꯅꯦꯍꯦ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯆꯠꯂꯣ 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 ꯉꯁꯥꯏꯗꯒꯤ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯈꯪꯗꯦ ꯆꯠꯂꯣꯀꯣ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯥꯎꯊꯣꯏꯗꯅꯤ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯤ ꯏꯅꯦ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯏꯅꯦꯗꯤ ꯃꯕꯨꯛ ꯐꯕꯅꯤ ꯃꯆꯥ ꯑꯃꯇꯪ ꯍꯣꯏ ꯌꯥꯔꯦ ꯑꯩꯕꯨ ꯑꯃꯨꯛ ꯊꯥꯒꯠꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯂꯤꯡꯕꯤꯔꯣꯅꯤ ꯏꯕꯨꯡꯉꯣ ꯏꯅꯦ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯊꯛꯈꯤꯒꯦꯗ ꯑꯩ ꯇꯣꯝꯕꯤꯔꯩ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯁꯣꯠꯆꯤꯟꯗꯨꯅ ꯊꯛꯂꯤꯕ ꯍꯤꯗꯥꯛꯀꯤ ꯁꯦꯜ ꯀꯌꯥꯝ ꯌꯥꯝꯂꯦ ꯍꯥ ꯀꯌꯥꯗꯤ ꯁꯨꯔꯒꯦ ꯍꯥꯏꯕ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯁꯥꯕ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯇꯥꯇꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯅꯪꯅ ꯁꯣꯠꯆꯤꯟꯈꯤꯕ ꯁꯦꯜ ꯃꯈꯩꯗꯣ ꯂꯣꯏꯅ ꯍꯦꯛ ꯁꯤꯡꯗ꯭ꯔꯤꯕ ꯃꯈꯩ ꯃꯈꯥ ꯇꯥꯅ ꯅꯪꯉꯣꯟꯗ ꯍꯤꯗꯥꯛ ꯄꯤꯔꯣꯏ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯜꯁꯤꯡ ꯑꯗꯨꯁꯨꯅꯦ ꯅꯪꯅ ꯁꯤꯡꯒꯗꯕꯅꯤ ꯁꯣꯏꯗꯅ ꯄꯤꯅꯤ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯁꯣꯏꯗꯅ ꯄꯤꯅꯤ ꯍꯥꯏꯕ ꯑꯩꯅ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯄꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯅꯦ ꯁꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯗꯅ ꯄꯤꯅꯤ ꯍꯧꯖꯤꯛꯇꯣ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯁꯥ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯕ ꯑꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯁꯥꯎ ꯌꯥꯗꯦ ꯁꯣꯏꯗꯅ ꯄꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯆꯥ ꯑꯃꯇꯪ ꯆꯥꯎꯊꯣꯏ ꯅꯪꯕꯨ ꯐꯖꯅ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯦꯅꯦꯍꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯕꯤꯔꯝꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯇꯧꯅꯨ ꯇꯧ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯒꯤ ꯄꯨꯟꯁꯤꯕꯨ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯖꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯂꯥꯟꯅ ꯂꯧꯕꯅꯤ ꯑꯗꯨꯝꯅ ꯈꯛ ꯇꯧꯅꯨꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯏꯁꯥ ꯅꯨꯡꯉꯥꯏꯅꯕ ꯈꯖꯤꯛ ꯈꯔꯥꯛ ꯊꯛꯄꯅ ꯊꯛꯄꯅꯤ ꯇꯧꯅꯨ ꯇꯧ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯠꯂꯣ ꯅꯥꯔꯤ ꯍꯥꯏꯗꯨ ꯁꯦꯕꯥ ꯇꯧꯔꯨꯁꯨ ꯅꯪꯅ ꯅꯨꯄꯥ ꯑꯃꯅꯤ ꯃꯄꯨꯔꯣꯏꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯍꯣꯠꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯆꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯆꯥꯗꯨꯅ ꯍꯤꯡꯂꯝꯒꯅꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯌꯥꯝꯅ ꯇꯧꯅꯨ ꯃꯥꯅ ꯑꯁꯨꯝꯅ ꯐꯅ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯥꯎꯊꯣꯏꯒꯤ ꯃꯁꯥꯗ ꯈꯖꯤꯛꯇ ꯐꯥꯎ ꯍꯦꯛ ꯆꯪꯗꯕꯒꯨꯝꯅ ꯇꯧꯔꯤ ꯏꯅꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥ ꯑꯃꯇꯪ ꯑꯩ ꯋꯥꯈꯜ ꯇꯥꯔꯁꯨ ꯇꯥꯔꯒꯦ ꯍꯥꯏꯕ ꯍꯩꯃꯥ ꯑꯩꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯩ ꯏꯀꯥꯏꯗꯕ ꯃꯩꯊꯥꯕꯧ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯊꯣꯡ ꯑꯁꯤ ꯂꯣꯜꯂꯒꯦ ꯊꯦꯡꯉꯦꯅꯦ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯎꯔꯥꯎ ꯊꯔꯥꯎꯒꯅ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯊꯤꯡꯕꯤꯈꯤꯅꯤ ꯃꯁꯤꯅꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯖꯔꯤꯕꯅꯤ ꯑꯩꯗꯤ ꯆꯠꯂꯨ 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 ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯆꯥꯎꯊꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯛꯍꯟꯕꯅꯤ ꯃꯥꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯕꯅꯤ ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣꯅ ꯇꯤꯡꯉꯛ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯖꯩ ꯅꯪꯅ ꯁꯦꯜ ꯄꯤꯗꯕꯗꯒꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯦꯗꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯒꯗꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯊꯣꯏꯅꯨ ꯋꯥꯂꯥꯡ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯣ ꯅꯆꯤꯟꯗꯨ ꯄꯥꯟꯗ꯭ꯔꯣ ꯍꯧꯒꯠꯂꯣ ꯁꯦꯜ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯂꯥꯎ ꯄꯦꯟꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯍꯥꯏꯒꯗꯕꯒꯤ ꯃꯍꯨꯠꯇ ꯅꯈꯨꯠꯇꯨꯅ ꯑꯩꯕꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣ ꯑꯩꯕꯨ ꯍꯥꯠꯂꯣ ꯍꯣꯏ ꯅꯪꯅ ꯑꯩꯕꯨ ꯃꯤꯍꯠꯄ ꯇꯥꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯃꯗꯨꯕꯨ ꯅꯪꯒꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯑꯩ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯆꯠꯂꯣ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤꯀꯣ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯃ ꯐꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯅ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯄꯣꯛ ꯑꯁꯤꯃꯛꯀꯤ ꯐꯪꯂꯔꯣꯏ ꯑꯩ ꯈꯪꯂꯦ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯀꯥꯟꯅꯗ꯭ꯔꯥ ꯍꯥꯏ ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯕ ꯅꯪꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯑꯩꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ ꯍꯥꯠꯇꯣ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯔꯒ ꯀꯞꯆꯩ ꯆꯥꯎꯊꯣꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯍꯧꯒꯠꯂꯣ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯂꯥꯎ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯨꯠꯇꯨꯅ ꯍꯦꯛꯇ ꯊꯣꯏꯅꯨꯒꯤ ꯃꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯒꯦ ꯍꯥꯏꯅ ꯇꯧꯏ ꯆꯥꯎꯊꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯁꯥꯎꯕꯅ ꯊꯜꯂꯝꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯎꯟ ꯄꯨꯕ ꯅꯣꯡꯂꯩꯅ ꯁꯤꯠꯆꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯈ꯭ꯔꯦ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯃꯛꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯊꯣꯏꯅꯨ ꯅꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯊꯣꯏꯅꯨ ꯉꯛꯄ ꯐꯥꯎꯏ
ꯍꯧꯖꯤꯛꯇ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯉꯛꯅ ꯌꯦꯡꯉꯤ ꯃꯍꯥꯛ꯫ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ "ꯊꯣꯏꯅꯣ, ꯅꯪꯒꯤ ꯐꯤꯕꯝ ꯑꯁꯤꯗꯤ ꯀꯔꯤꯅꯣ?" ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯐꯩꯖꯨꯞꯇꯨ ꯂꯧꯗꯨꯅ ꯁꯨꯞꯆꯤꯟꯕꯤ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯊꯥꯡꯒꯠꯂꯤ꯫ ꯃꯥꯅ ꯁꯥꯎꯅ ꯄꯥꯏꯔꯨꯕ ꯑꯗꯨꯗ ꯌꯥꯝꯅ ꯏꯪꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯂꯥꯛꯂꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯄꯦꯠꯊꯔꯛꯂꯤ꯫ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯗ ꯐꯗꯤ ꯃꯆꯥ ꯑꯃꯅ ꯀꯨꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯅꯝꯕꯤ ꯅꯥꯟꯊꯣꯛꯄꯤ꯫ "ꯊꯣꯏꯅꯣ, ꯃꯄꯨꯔꯣꯏꯕꯅ ꯉꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏ ꯉꯛꯄꯅ ꯄꯤꯛ ꯍꯦꯛ ꯊꯟꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯃ ꯃꯃꯥꯡꯊꯛꯇ ꯃꯥꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯇꯞꯅ ꯆꯥꯎꯊꯣꯏꯅ "ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯈꯪꯂꯨꯗ꯭ꯔꯕꯅꯣ ꯑꯩꯁꯦ? ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯀꯨꯞ ꯑꯩꯁꯤ ꯂꯩꯔꯨꯔꯦ꯫ ꯊꯣꯏꯅꯣ, ꯑꯩ ꯂꯥꯜꯂꯤ꯫ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯅꯃꯥꯅ ꯆꯥꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦꯅꯦ ꯊꯣꯏꯅꯣ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯩꯍꯩꯗꯦ꯫ ꯅꯪꯅ ꯀꯌꯥꯗ ꯋꯥꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯄꯨꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛꯇꯗ ꯃꯄꯨꯡ ꯐꯥꯅ ꯈꯪꯂꯛꯂꯤ꯫ ꯑꯩ ꯑꯃ ꯍꯤꯡꯂꯦ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯌꯥꯎꯗꯅ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯅꯪꯅ ꯍꯣꯠꯅꯔꯛꯄ ꯑꯩꯅ ꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯁꯤꯟꯊꯥꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯍꯥꯎꯗꯨ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯑꯗꯨ ꯌꯧꯅ ꯋꯥꯕ ꯍꯥꯏꯕ ꯑꯗꯨꯃ ꯆꯪꯏ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯂꯤ꯫ ꯄꯨꯟꯁꯤ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯂꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯏꯆꯥꯁꯤꯡꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯔꯣꯏ꯫ ꯑꯩꯅ ꯋꯥꯁꯛꯂꯤ꯫ ꯅꯃꯥꯅ ꯆꯥꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏꯌꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ." ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯃꯍꯥꯛꯅ ꯂꯧꯔꯤ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯔꯤ, ꯆꯦꯡ ꯆꯥꯛ ꯋꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯄꯤꯖꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯇꯞꯅ ꯇꯞꯅ ꯊꯣꯏꯅꯨꯒꯤ ꯑꯅꯥꯕ ꯑꯗꯨꯁꯨ ꯐꯔꯛꯂꯤ꯫ ꯊꯣꯏꯅꯨ ꯃꯥꯅ ꯃꯪꯖꯕ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯔꯤ ꯉꯁꯤꯗꯤ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯍꯔꯥꯎꯕꯅ ꯂꯣꯏꯖꯩ꯫ ꯏꯕꯦꯝꯍꯜꯅ ꯍꯥꯏꯖꯩ, "ꯍꯣ ꯑꯗꯨꯅꯤ, ꯅꯪꯒꯤ ꯑꯋꯥꯕꯁꯤ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯎꯕꯤꯔꯕꯅꯤ꯫ ꯏꯆꯦ, ꯅꯔꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯁꯤꯗꯒꯤꯗꯤ ꯑꯣꯏꯔꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯔꯣ ꯀꯩꯅꯣ ꯏꯆꯦ." ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯁꯨꯒꯟꯕꯤ ꯂꯥꯏꯔꯕꯤ ꯑꯣꯏꯔꯝꯕꯗꯒꯤ ꯃꯦꯟꯈꯠꯅꯕ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯊꯣꯡ ꯌꯥꯗꯨꯅ ꯁꯨ ꯅꯣꯝꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫